Very good evening. Mayam punamakpu taramno okchari. Ngasigi Session Wahanthok Leiba Punsi bonus episode number 5 asida mayam punamakpu taramno okchari. Aihaki live show series Wahanthok Leiba Punsi hariba series asida mayam punamakna support tobiriba mayam punamakna miyeng tabiriba sida share tawjariba contents mayam asida listen tobiriba go through tobiriba amasung hamal yamlaba suggestion kaya pina biraiba nauna follow tobiraiba hanadagi yengbiriba follower khudingmapu viewer khudingmapu bro Thockchom na nolukchari amasung thagachari ngasigi session se yam interesting oigani ngasi morning da ngasigi hauji ke koina discuss tawjagadaba topic asigi matang da sarak pai khoi perspective khoi mayam share to binakhre hariba share tawjaba adu da yamna positive oina yamna enthusiastic oina mayam punamagna hariba live show adu yengbiki telaba live show adu loina na yamna motivating oiba adu gumlaba comments kaya su suggestions kaya su pibirei madugi damakta mayam punamagbu hanna thagachari ngasigi session maruina yamna sing hairagadi koi punamaki punsida yamna important oina thoba adugumlaba topic amani sigi topic se ngasi hangna lokhachari ba topic asi maruina viewer amana ehaki mamali yamlaba viewer singi manaktagi viewer amana wahang ama hangbiraki numit khrani mamangda wahang kaya hangbirei viewer mayam amana khoigi punsida wahanthok leina punsi ama hingakpada punsida santi leina meaningful loina mai pakna hingakpa matamda lakpa road blocking natraga khoigi issues macha ko thokpa mayam adugi marakta khoigi viewers singi site tagi adum question macha adum thambirei suggestion so adum phaja suggestion pibirei yam important oi ehaki phamda hariba suggestion hariba question singdu hariba question singdu ai hakna nainajaraba matamda yamdrabda khoi viewers singi ehaki Wahanthok Leiba Punsi hariba platform asida active oi minariba engage oi minariba mayam punamaki khoi thoiba punsida thoiba thodok singi matangda solution oi be yaba machak masa amatang oirasu machak masa amatang oirasu karigumbai khoina thiminaba khangminnaba yaragadi madumakna Wahanthok Leiba Punsi hariba platform asigi ekhoigi objective asigi kare part amani haina ai lojage ngasigi topic ekhoigi viewer amana hangbirakpa question amagi matung ina topic asigi mingdi Ngarang haiba mana Ngasigi Punsida hanna Yetlarabada hayengi punsigi maikerom da karam haina khongthang logani haibagi matang isidani ko yam phajaba question ni yam phajena su wahi paring linga thambirei mayam puno po ai request macham da tawjage matang sida ko ai ngasai dagi ai camera se sijinabagi si camera se khajitang battery se amuk down low thokre ai battery se sindok sege yam thuna second 15 second gi manung lak sege waro biro hena thajai ko
थागतचरी मैम पुनमपु ngasigi topic koigi viewer amana hangbirakpa question adugi matungina thamjari ngarang haiba mahakna ngasigi punsida hanna hanna yetlarabada hayingi damakta karam haina khongthang logani haiba topic asigi matangdani hariba topic asi yam phajana koigi wahi pareng na singba yam phajana ibiraga yam phajana hariba sentence asi form to birei yam phajai question se wahang hangbirakli ba natraga hangbirakli bi ai mingdi lojararoge viewer haki viewer adubui hanna hanna igi site gi thagachabu phondokchari maramdi mahagna hangbirakli ba question asina khogi punsida ayamba matamda thokpa natraga kariguma matamda thokpa issues singi matangda khara broad oina address toba yabagi adugumlaba discuss toba yabagi adugumlaba opportunity amai khoida pibire haina ai lojai masigi damakta wahang hangbiragli ba viewer adubu ai hanna hanna thagachari mahak su soidana hariba program asi yengbiramni haiba ai thajabalai karigumba program asi yengbiraba matungda adomna dongi hangbiriba wahang adugi paukum khara makhaidi satisfied oina phangzare natraga phangbire haina khanbiragadi comments pibiro natraga message thabiro ai topic te lakchage ngarang haiba mahagna ngasigi punsida hanna na yetlarabada hayengi khongthang karam haina logani hariba question si khoigi kharpik na su yengba yai khara broad na su yengba yai ko question ase khoi discuss tawjarabanina khara broad oina ai hak discuss tawjage masina piriba maruiba wahanthok ti ate gi sunate ai haki past life aduna present life ta karigumba interfere tawragadi ai present life sida ai stuck oina leitaba ai se pandna leitaba ai gi future om da karam haina progress tawba yagani maramdi past life na karigumba present life ta interfere tawragadi yesalakpa taragadi ai haki punsi se normally hariba situation do successfully handle tawba ngamdragadi sena hoba ngamdragadi ai haki future om da positive oina progress oibagi chance hai yamna li ko kari kari gum matamda hariba pass adu da dum nation duna leiraga ekhoi punsi se kai hai tare punsi gi maru eba matam mang khiba punsi da nuai tabah thodok kai hai tare maithi ba kaya nang pagi chance su yamna lei aduna ekhoi miyo bagi punsi da past na present ta interfere tawba hairi se kari kari phibam da masi oibi yai ahan bada sida akhoi amutang minute khara nei na si ko kari kari phibam da oibi yai ahan bada hangbirekli ba wahang si ko magi punsi da karam haina relate tawbano haibadi ai padugi wahang di hangjadre adubu question si akhoi punamakta adum apply tawba yai aduna past na present ta interfere tawba hairi se ai chawragna maram mayam da akhoi panba yai adubu ai yam chawba broad oiba maram ahum khagi lokhatsage ahanba maramdi ahanba situation di kari oiba yai hai kanda past na present ta interfere oibagi situation se kari oiba yai ahanba situation se hai kanda top 5 top 3 gi manungda akhoi gi mari mata thamoi gi relation ko thamoi gi relation leiramba ai ga relation leiramba past ko ngarang gi punsida ai isaga thamoi gi relation leiramba thajabagi kai hai tare langlana pullaga thajabada base tawraga trust leibadagi akhoi gi relation se fajana bonding se strong oisilakpa ko amana mabu thajarakpa kai tare important oiba akhoi gi punsi gi secret natraga punsi gi maru oiba wafam kaya share tawkraba punsi gi moments important oiba moments kaya share tawkraba adugumlaba matamama dadi yamna thajana quality moments kaya hariba miyoe duga spend to minagraba adubu ngasidi mahakse aigi khongloi oidraba natraga relation adu leitraba haitare ko part oiraba ko ai split oiraba adugumlaba relation asina karigumba ngasigi relation
नत्रगा ngasigi punsi haiba relations ngasi leitraba relation ni masu magi direction am satkrabni iso igi direction am lakshirabani ko haiba relation se ngasi leitraba relation mamang da leiraba relation na se maduna ngasi kari gumba yet aragadi aigi punsi se karam hainam haiba phifam du da successfully aigi punsi da impact on da bida I punsi da amang ata thon da bida karam haina handle to ba yai ko so sigi first sina akhoi gi ka tare situation amani ani suba situation past na present da yet pagi situation se kari ui ba yai haiba kanda ani suba situation da job khoi gi aina kari ba thaba ma tawramba aina ko aina job ama tawjaramba haiba job se ai tolak kraba job sidagi tolakhaga ai se anoba job amda leijaraba natraga ai isa gi atopa thaba ama tawjaraba business tawjaraba ko adumaina leirakpa situation asida hanagi job tuna laga hanagi thabak tuna laga aingonda ngasi interfere tawraba si se job tawrambo oirasu yai mamangi business ama tawbo oirasu yai whatever aina mamangna tawjaraba gi sinpham hojiki thado oba anoba sinpham amda leijaraba ko ado hanagi leiramiba situation aduna laga ngasigi punsida interfere tawraba aina ngasai ayuki live video da ina share tawjaki aina haiba situation se kana kana relate tawba ngam bidai khangjadre adubu aihaki 27 years ki corporate career amasung 3 years ki aihaki coaching career da ko aina haijakre mamang da ko more than 4000 कोई corporate professionals का थबक तौमिनजरक पा more than 1 lakh entrepreneurs का आइगा associate तौरगा थबक तौमिनजरक पा आइना mentorship तौजकी बा हाइरिबा journey असिदा मैतै मसा को अखोगी job तौरंबा मियोय अमा यामना smart ओइबा यामना sharp ओइबा को माना ngangi से मागी language kind maru in especially अखोगी English Hindi दा याम sharp ओइबा याम presentable ओइबा मसंग मतौ फजबा याम presentable ओइबा को अखोगी मचिन तुम खलक पन हा मा हाइतारे को महाकी past की job na interfere तौरपदगी महाकी career पुंगलोय लोयकी ngasi से मा मयाम मांग द हो थोरक प यादव फिवम द लेको अदुना आइगी past की job से करिगुंबा आइना फजना handle तौबा ngamdragadi आइगी present की job तन उमसुंग आइगी entire career फबो मांग बियाय career मांग बाहारी से पुंसी मांग बगा अदुम चारकना खेना दे हैन लवी को आइगी career दो करिगुंबा completely collapse ओइ हितारगदी आइगी माइ पाक पगी पुंसी मा इहांग सेमगचा बाहायबसे याम वाना थोकनी को limitation ngata ngai gani awat pagi awat pangak tangai gani ko maram baduna job ki matang da su natraga business ki matang da su hai ba pose oi bi ai ai samna hai jage profession da su hai bi ai ko samna punjala kan da so ani suba situation se kaino da ai ha ki profession da ai ha ki job da natraga business da pass na kari gumba present da yet aragadi ai ha ki punsi se mangingai oiba situation phibam lakpa yai ko the haiba phibam asi karamai nei khoi handle dogani ngasi definitely khoi haiba sigi matang da clarity ama phangminagani khoi sigi matang da discuss tawjagani ko third amasung yamna chawba haitare ko third sina yam chawba situation ama ina share tawja doise third se aikhoi gi miyoi bagi punsi अखोई मियोय बै पुंसी दसु पुंसी से को पुंसी हाइबदी मपोक से अइना पोगलाइबा मपोक से अइना पोगलाइबा मपोक अया की पुंसी सिदा अइगी पास्ट की जनरेशंस नत्रगा पास्ट की लाइफ ना इम्पैक्ट पिबि याब्रा को हायो पोसे कितंग फिलोसॉफिकल ओइना लोबसु याय स्पिरिचुअल ओइना लोबसु याय मसे फिलोसॉफिकल सोइरसनु स्पिरिचुअल सोइरसनु मसी थोकप्रा रियलिटी थोकप्रा हाइबा तारगदी मयामगी सजेशन सु अदुम हाइबिरो अहा के रिसर्च ता मसी तसेंग न थोए सिगी पोसिमा करिगुंबा इखोइना अवेयर ओइद्रगदी स्टडी तौरगल तमजरगा सिगी पोसिमा इखोइना करिगुंबा मास्टर तौरगे हैंडल तौद्रगदी आइगी हौजिक की ओइरिबा प्रेजेंट पुंसी से प्रेजेंट लाइफ से सिदा कंप्लीटली इम्पैक्ट तौरकपगी मांगहन बगी नत्रगा
kay hatare punsida mai pak tabagi maramama oibagi possibility yamna wang na lay research ki matung in haijabani ko ayaki punsigi life ki experience thengnajarakpa experiencing ai gi amasung aina thengna interaction tawjarakpa aina punsida unajarakpa mioi kayagi punsi isagi punsi amasung ayhagna haukiba 15 years ta miyoiba successful oikraba taibang panda impact ama pibiram laba punsida leijare me level du dagi awang ba level chatpa ngamkraba dugum laba miyoi singi punsida research tawjeruba ko prithvi gi mafam kaya da pokhiba dugum laba world da ekoi kaya tare ayamba mina singthana ba sakhangna biba dugum laba miyoi kaya gi punsigi life journey adu research tawjeruba study tawjeruba ko asigum laba ehaki research dagi fangjerakpa learning sing amasung ehagna thingnajariba miyoi sing taibang banda hauzik successfully life lead tawriba society da impact tawriba India amasung atopa countries mayam sida akhoi successfully adugum laba journey ama mahana lead tawraga chachariba adugum laba impactful oiba adugum laba successful oiraba adugum laba inspiring oiba motivating oiba ko adugum laba legend sing adugum figure sing makhoi dagi ehangna tamsin jaba research kaya aduna maram oiraga ayangna si ujei akhoi gi punsi se akhoi na polokpa kanda mamangi generation gi ko aibu popi reiba mamangi generations ki mioi me kaya plus ayaki past life ki impact mayam lai past life ki impact se akhoi si gi line de expert oba mioi kaya lai makoina akhoi na handaki punsi da phangnariba mayam se past ki karma gi result ni haiba se mase yam clearly thamme sigi matang da yam kana sangsan jaroige ai akhoi gi ka hetare akhoi gi mitchina uba akhoi gi 5 sense ko akhoi gi sense na uba ngamba feel to ba ngamba posakhar gi matang da haijage same subject same topic sida ina haijeriba topic se hauzik third of situation haibadi akhoi gi present punsi sida agi past ki punsi haukraba mapok natraga mamangi generation singi impact leibra adugi consequence kari hoibi yai maramdi ai solution da lakpinga da problem si hanai hoi khara mamut ta na discuss to minaraga di perspective se khara oi khara singadra haiba problem se kadai bho bai khoi punsi da impact to bai yai haiba problem se kayam chawi khoi punsi da haiba problem sina kaya tare yam sabab impact o hendraga di akhoi sigi da mukta yam border to drasu yai adu bai khoi punsi da haiba problem asina yam chawna impact oraga di haiba problem ase khoi address tawdana khoi punsi hingna bo honaraga di khoi se mamang ne chakhat pangam da basu yai ko aduna samna harabada aigi ichanupi ma lai nge sai morning da su haije ki ko ai ichanupi ya nungsibi ko yam sweet ko angang ma lai ichanupi ma lai iran Thockchom ko we mangon da example lo haije ge ko magi present life sida ko magi mamangi generation hairaga di aigi generation oiduni ko aduna magi kaitara maithong sida yeng bakanda ko aigi saktam adum mami khara tai ko adai di example when haijabada magi khusa se aigi khusa manga sida peirap to ba khusa khara yawi chumna jat pa khara yawi ado magi palaiba khusa du ga gi khusa siga fingers mayam siga exactly same way ko aigi past ki si aham dai physical body de laksabni ko physical body anatomy de laksabni midna uba pot ko aduna aigi magi mamangi generation dagi mana khara carry forward tawraga la second da aigi laiba ki swai sida ise keno cream dation bagi khangda bani aise cream dai dragari swai ai chakkar ma lei ko lawaidums adum normally ayamba lei nei lawai gi pathak tang basida mai ai sida ko mi ayamba si lei nei ado ai haki swai da su chakkar ma lei ado mai exactly mai su swai da chakkar ma yauragat lai ko ado si mamangi generation gi carry forward torpagi example la mo hoina haijabni si nata batai mayam su lei magi image su mayam ma ko magi fingers to agi shape lojaraga su mai khusa se am sangi ado mai imagi khusa se khra sangi ado mu lore ko ani makki ko phibam kaya da ai kaya tare
there is a long list ko adugi manaba mong singdo haiba gi arthadi haiba gi meaning di mamangi generation dagi mana kariyumba khara aikoi gi look se my body sida carry tawraga laiba ado actually magi immediate mamangi generation di aikoi ni aigi mamangi aigi baba aigi idau puren ko aigi generation kaya mamang dagi su mana kariyumba khara soidana carry forward tawramgani ba madugi hariba dui matang da aikoi gi idea ba bolem da biye isa isa gi punsi da su hariba pot se haipetang khantharaga yengbiu aigi isagi hakjang body da physical body da aigi mamangi generation gi mami tabra tadabra haibase ado sina aikoi gi midna uba physical body anatomy da haijare ko midna uba physical body si nataba aingon da yaujariba qualities aingon da yaujariba behavior sing sida su mayama ma aikoi mamangi generation da gi carry tawra lai for example ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯂꯛꯄ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯧꯅꯥ ꯂꯩꯒꯜꯂꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯒꯟꯕ ꯌꯥꯝꯅ ꯗꯤꯞꯂꯤ ꯋꯥꯈꯜ ꯈꯟꯊꯒꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯂꯛꯄ ꯃꯆꯥꯁꯤꯡꯗꯣ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯈꯟꯊꯒꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯃꯔꯣꯝꯗ ꯅꯦꯒꯦꯇꯤꯚ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥ ꯀꯔꯤꯒꯨꯝꯕ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯂꯛꯄ ꯑꯣꯏꯔꯒꯗꯤ ꯃꯆꯥꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯋꯥꯂꯤꯇꯤꯁ ꯑꯩꯈꯣꯏꯒꯤ qualities mayam ama behavior mayam ama khoi thinking process ko khoi adugumba khoi personality types haini ko khoi miyoi bagi behavior da research to boda ko khoi personality types mayam ama carry tor lai qualities mayam ama carry tor lai I have haiba chapter sida haiba subject da yamna deep oina last 5-6 years agi research tawjari I have sigi matang da su lai ama igen khali maramdi aikogi past ki generations mayam dagi I have na carry tawjarakli ba carry forward tawjarakli ba aikogi gun sing se positive gun su carry forward tawi negative gun su carry forward tawi ayamba matam da kai haitare negative gun mayam sina negative oiba qualities mayam ama mamangi generation dagi ina puna luxury basina maram oiraga ayhaki punsida interfere tawraga ayhaki punsida mai pakhan da ba ayhaki punsida aina tawjariba khanjariba do success oibagi lambida apan boirakpa isagi negative habits negative qualities mayam aduna mado past ki generation da blame toruba yaroi si mioi khuding makta masi lakpa ngaktani ado aigi presence da aina karigumba mado change toramba ngamagadi past gi lakpa impact to aina isadagi aigi body da amot akai karigumba paglakpa taragadi aina phajana aigi body se sengdokpa kanda clean doba kanda aigi body se amu neat and clean oirei fresh oirei yengboda vibrant oirei ko phazarei ko langai ko kuchu murusu muna kuchu ngaurasu ngauna adum aigi body se skin color se bright oirei ko langai adumaina aigi behavior se su mamang dagi carry torokpa positive behaviors ne aina preserve tawjaraba amasu negative behaviors mayam do aigi hajiki hingiba present punsi sidagi present life sidagi clean tawraga ai punsi sidagi lapna chalanni adaidi present life sida aigi darkar taba punsi da mai pakpa punsi da awangba level da chatpada darkar taba anova skills anova behaviors mayam do habits mayam do qualities mayam do acquired observe skills mayam do acquired observe tawrakanda sigi process in a efficient manner in a scientific manner matik saba mentor amagi makhada ina guidance lauzaraga hairiba lambi sida guidance piba yaba expert masagi punsi da masana hairiba thabak singje pangthokraba successfully adugum laba mentor amadagi aina guidance lauraga ko aina aigi punsi da mamangi punsi dagi natraga mamangi generation dagi carry tawrakpa negative qualities mayam da isagi punsi dagi clean tawraga lapna indhokhiba plus mamangi punsi dagi mamangi generation dagi carry tawrakpa positive qualities mayam do handaki punsi sida preserve tawraga amukke hena mado magul hengalanba plus punsida awang ba thak ta sakhat pada punsida
अहेन लेवल की माई पालक सक्सेस बाय डिजाइन in order to succeed by design sida darkar tabak skills mayam competencies mayam behaviors mayam habits mayam do isana handaki punsi sida acquire tawjaba haiba pot home se kariumba tawraga chatpa taragadi aigi handaki present generation se mamangi generation dagi yamna degree wangba awamba level da thangal amba ngamgani haibase science na high research na high at the same time aigi punsi se sumaina karigumba hingba ngamgraba aigi tungda aigi khada aigi tungda polakadaba lakadaba generation khuding magto aigi icha isu lakadaba generation khuding magto hairiba upgrade oiriba aina thangalemi suppose I say level A dagi level ko level 1 dagi level 10 da thangalami ankhalase bai punsi se magi punsi do level 10 dagi hawune aina level am the lift tora thamune masine aina piram bangamba future gi khudol future da polka da tungi generation gi khudol aina sel maya tansilaga karigumba afaba qualities piram da bataraga de gi chada aina ahan urakpa kanda aina wana tanjaramba sel singdo aigi imang da aina pangan solaba matamda mana phattaba thabak tawraga nattaba thabak tawraga lution bakanda aigi mitki pidani mahaki punsi su mangi gani aduna sel se important toy adudagi hena darkar tari se sel dugi sel do pai bagi sel do tan bagi earn do bagi darkar ta ba skill set adugi maturity adugi kahetare adu acquire to buduni adugi skills competency maturity haiba ma'am se acquire to buduna he ne important hoy hai bise kari umba piram baga ina sen piram daba sen magi da sel thamam mangam dresu masana tan ki gani masana masagi pusi the next level e pokhat kani topic se direction change of the equity focus over the topic the lakse ki ko aina haizari se ngarang haiba mahagna ngasigi punsida hanna yetlarabada aigi future gi oiba punsida karam haina khongthang logani haiba gi topic tani do hairi base wahang ama oina di tabada phajaba seiring dona yam taba nungai adubu masigi impact ti equity punsigi yamna chawba hoyi punsigi hiram yamade apply toba yaba duguna ba impact amani ko se problem sigi matang dai chorak pa nei najare khali ado ahan bagi do aina hai ki do ahan ba situation aina hai ki do mari mata gi matang da hai ki ko si matang da kitang ga elaborate taw jaram ge du matung da sigi formula se kai no si kamai ne handle taw ni hai matang da lak cha ge ko mari mata hai ba se ai nga sai yam samna pan gre thamoi gi oiba mari ko ahoi gi blood relation nataba punsi da thengnaru ba punsi gi lambi da encounter tawjaruba adugumlaba mioi thajaba leikiba thajaba pokiba matam khara quality time spend tomina kiba bonding leikiba ado ngasi leitraba mahagna aigi ngasi gi punsi masu lambi na chatkraba isu lambi na chatkraba aigi ngasi gi punsi da maha hariba situation hari mahagna laga yetlaba si ube ye sina akhoi gi blood relation nataba mari matani ko aduga hairibase blood relation da su oiba yadabra masi yai aigi blood relation aigi relatives ko relatives sing yemakta su relatives mari mata khuding makse aiga yamna yanabi natraga aiga yamna nakshna bi edu oidi ko aigi relatives mayama leijari ba mayam du dagi akaknaba mi khara mi ama natraga ani natraga akaknaba mi khara haijage akaknaba mi khara aiga adum close oi wari watai kaya tar aruba wari kogi confidential wari adum sanajai personal life ki matang da wari sanai ko secrets ke agi matang da wari sanai ado asisu thaja bagi mari amani ko mase agi blood relation natraga igi yam close relation oiba mari matadi oiba adubu at the same time thaja bagi relation amasu yaushalakpa do hairiba missing se masina mu lapthokraba ko mase aigamu kahetare punba yaraktraba somehow crack ama lakraba ado hairiba ngasi die mu ai atopa miyunga ai mari mata singi marakta
अतोप मरी मता मगमु ऐसे क्लोज ओबे हेले हाना क्लोज ओइरंबा एगी मरी मता दो हाना यामना क्लोज ओइरंबा मरी मता दो ngasi ओइद्रे अनोबा मियंगो ओइरे अदो हानागी क्लोज ओइरंबा मरी मता सिन लागा इ पुंसिदम येतलबा सिगी सिचुएशन से क्या इंपोर्टेंट हो गया है पुंसिदा क्या ना सेंसिटिव हो गया है कांदा को करीगुंबा मोमेंट खरदा पुंसिगी मतांग खरदा तांक खरदा यामना क्लोज ओइना थाजबगी मरी लेखरबा मीसे आइगी वीकनेस आइगी स्ट्रेंथ आइगी असोनबा आइगी अकनबा खुदिंगमक महागन खंगमंगमे आइगी सीक्रेट्स कया पुंसिगी महागन खंगनी दो हाइरिबा मीसिना करीगुंबा आइगी अगेंस्ट चलक पतारगदी आइगी पुंसिदा मांगबा याबगी सिचुएशन यामना लई सी याम सेंसिटिव ओइको अदुना अखोगी पुंसिदा ख्वाइदगी निंगबा थमोय कायबा सॉरी निंगबा हाइजरोय ख्वाइदगी थमोय कायबा पोर्टसिसु आइगी यामना क्लोज ओइबा इना थाजबा इना ट्रस्ट तौबा अदुगुमलब मियोइदुना अइगोंदा धोखा तौरकपा हाइबदी आइगी थाजबा मांगहलकपा असिगुमलब मतांगदा हेना पेनफुल ओइ येगनाबदी अइना ngमखै अमा खारगा ngमखैदुदगी क्रॉस तौहलक्तब याय अइना डिफेंड तौखिबा याय अदुबु अइगी अपना अइगी इसागी मीदी अइगी थाजना अइगे तिनजरिबा मीदुदी मादी अदु तौबा याम वाय मरमदी पन्नमा खारगा पंदो लांसलकनु चैखैदो लांसलकनु हाइबा यादबा मतांग याम यावे को हाइबा सिंसे सी मकना मरम ओइरगा हंगबिरगलिबो वाफमसे यामना अखोगी पुंसिदा मियोबगी पुंसिदा प्रोग्रेस तौबदा मतंग अपनबा ओहनबा मतंग यामना कंफ्यूजन ओहनबा मतंग इवन वांगी पाउकुम फंगदबा आई पुंसिसे completely overwhelmed ओइखिदना आई पुंसिदा डिप्रेशन चटपा आई पुंसिसिदा सी थोइसे करगिनो why me हाइबा सिचुएशन दो ब्लॉक पसोइदना यावगनी को अदुना सिगी मतंग सिदा आंसर ओम द यमु लाक्सगे सिगी सॉल्यूशन से करम हाइने हैंडल तौनी हाइबदो आई सेकेंड तरा खतंग ब्रेक लौजगे मतंग सिदा मयाम अमुतंग आईबीयूस ओनली 10 seconds की ब्रेक ओइजगनी मयाम तंग आईबीनसे थैंक यू थागचरी मैम पुनमपु हौजे सॉल्यूशन दमु आई डिस्कस तौजगे को सॉल्यूशन ngarang haiba mahagna ngasigi punsida hanna yetlarabada karam haina aina situation adu handle tawgani amasung karam haina punsida progress tawgani haibagi matang dani aikoina discuss tawjari se ahan ba step ta ai haijage ko haiba ai any situation situation ai gi ngasai gi mari mata gi situation job natraga profession gi situation amasung isa gi overall bunsi da thokpa mamang gi generation na interfere to ahan ba daina haijaning ise ko bunsi da chapter ama loiselakpa kanda anuba chapter ama hangdring da mamang gi chapter do ai phajana completely full and final settlement tauramra haibase isado wahang hangbiyo any situation amada agi job toba kanda aikoine kedawi job ama resign toraga no job ama hongdringida full and final settlement ama tawi plus company du dagi ina clearance certificate ama lore HR dagi mari mata dasu
Leiramiba mari matadudagi aina exit torokpa kanda ko anoba punsi amada ai hagna mai olakpa kanda adugi mamangda ai mamangi relation dudagi tasing full and final settlement torambra ai gi tungda yelakpa yaba dugumba situation dudagi ai leithoga ko temporary solution oina chelaga lakpra natraga if mafam dura lepaga aina landa banina ai sigi fibam sida ai full and final ngasi tawri basini haibado adugi clearance tuma lawrakpra adu aina lawrak taba taragadi mamangi relation duna laaga aigi tungi relation da disturb torakani aigi job to karigumba mamangi job to dagi full and final settlement lawrak taba taragadi aigi tungi job ta mamangi job na disturbance soidan torakani ngasai gi aigi mamangi generations ki aina haijai ki bedo mamangi generations ki lakpa ihaki whatever positive negative aina pujarakpa mayam do physical body da lakpa du aina kaim tobangam de ko adu aina phajanaba honajaba natanu upai leite aigi sakthi ba phajaba mamangi generation de aina carry forward or like sabado adu di ai khuta leite ai change sogun de du yes hojigi matamda surgery toba ama mayam tawno ba yaure ko adusu matamgi matungina hongai ni but khwaidigi maru oiribadi minna udaba posaksing sing matang da punsida haifet yengbiriba mayam punsida khanthabiba yaukhrabra aigi mamangi punsidagi lakpa aigi skills aigi behavior aigi personality type aigi mindset aigi thongna phaba lingjen phaba natraga yamna khanthaganba wakhal natraga negative mindset aigi laina depression naba mind se khara weak oijaba thamo yamna sonjaba sigumba mayam se full and final settle to bibra full and final settlement hairagadi haiba mayam se khang hai tanaraga negative mayam do aigi punsidagi kamaina tapna negative mayam do liktha halakpa suppress tawba amasung mamangi generation dagi lakpa positive oiba impact mayam do karam haina I hingalhanba aina haijariba potse soidana relate tawba ngamba yawbiranguni thajai relate tawbiba yawbiranguni thajai si study tawba ikoi yam darkar ta ikoi gi punsida ayak sima ki matang da hokiba 5 years se research tawjari lari kamai jarakani yam thuna ko lari sida ai mamangi punsidagi lakpa impact to karam haina ko ga no ba punsi ma next level la pukhat pe ya ba haibado ko sigi matang de lari mai jari lari se yam thuna release tawjarakani adudagi aina mathang da haining ise so aigi mamangi lakba madu mayam do ai full and final settle to bibra clean up to krabra ko ai punsi gi tasing ano punsi ma howai da mukta successful oiba journey ma oibai da mukta aina mamangi punsi dagi natraga mamangi generation dagi carry forward torokpa baggage mayam do negative oiba qualities mayam do ai punsi dagi clean tawnoba cleanse tawnoba ai tasengna seriously scientifically with the advice from an expert sorry with the advice from an expert I madu follow to jaribra ko si first step ni si problem se solve to bagi ko mamangi relation mamangi job mamangi punsi dagi ai se full and final certificate pairabra si pairagadi aigi ngasida aigi ngarang na laaga disturb to bagi chances se 99% sina dum solve tawe masi karigumba ina paihauda bakanda ni sing paihauda bakanda ni certificate se mamangi relation do madugi loishin bado fajana loishin da bana maram oiragani ayamba matamda ngasigi punsida yetlari se mamangi punsida leiramba any miduna masu punsi ma haujakraba isu punsi ma haukrakanda kanasu masagi punsida pasna laaga presenta disab to haningba ati isa isa khantharaga yengbiu mana karigumba mamangi aiga leinarimba mari natraga aina tawjaramba job to loisin khraga mana anoba punsi ma haukradi mage sungasi se present life ma leirabneba mamangi past life to nattaba ado aiga maga leinarambo mari natraga aina tawjaramba job to adudagi clear torga anoba punsi ma mana haukhitaragadi tasengna mamangi aiga leinarambo mari isaga leinarambo mari do adun la mangoda su disato pamui adu idi mana laga yon disato rise karegi
ado haiba ge thadi mamangi lerameba relation do somehow somewhere khanda jing bi ko ai situation puna mukta sina maram oiraga ngasi da yelabani ha so haijeroi kana mu kharage perennial madu ai matung dalak sagi ko sina first point ni mamangi relation gi full and final tawbiba lotion biramba ani suba step ani suba step se kaino haida ani suba step amasung ahum suba step se ayamba matamda mase ka hatare miyoiba khara lei mingona yetla nuai jaba ko makoi gi mi se aidi mi kanam ta tang pan se fatte na haning de mi phattaba moina kana su polok panate ai se phattaba mi moi gaina kana su hing banate jail la leiriba maran lei khraba miyoi do masu masana masabu afaba phattaba mi naina aya mamatam da lawdi manu tawjariba do maram mamugi da makta maram leibagi tawbani ai se achum mane na dum khallaga hingi ko mi haluba mi phauda in to risi chummen khalaga hat leni aduna taibung pansida mi phattaba mi afaba hairi se mana tawriba thabak tu da depend tawi miyoiba aduna karigumba phattaba thabak to tawba lep kharaga afaba thabak tawba hauba taragadi hairiba se possible oiko phattaba thabak adum tawna leiba miyoi aduna karigumba phattaba thabak to lep kharaga he completely stops doing the bad thing mai phattaba thabak to lep kharaga anauba afaba thabak tawba haurupa kanda ko miyoi do afaba saktam adum lawreiba aduna miyoi do dia constant ni mana tawriba thabak tuna magi identity taksabani mana tawjariba thabak magi behavior magi habit to the yenga ikoina mangonda kainoma mingthonam pibane mase afaba mini mase phattaba mini adubu mi polaiba mai punsi du di miyoi du di mase phattaba minati mase mini mi du da mana tawriba thabak tuna mase phattaba gi rubber stamp afaba gi rubber stamp da khoina mangonda thomjen bibani aduna ina haijeri se miyoi ba khara leiba perennially mase phattaba thabak tawbagi habit ta leigraba maram anything oiba yai ai maram du da changjaroige mase mingonda yetlaga mingonda problem khra tholaga nungai jaba penjaba mase wakhre ko mase aina maram oiraga wahalle aina maunda param tambirabani ko mamangi punsida sumai toramba do mana ingonda si tawba ko ma negative mayam se adum carry tawra leiba my mind sida aduga revenge ki wakanda leiba revenge ki wakan natraga su ko mai wakanda khandoi ne ba mi du na ingonda la le na isana lan badi kemta urwe isagi lan bado mamit to ma udreba blind oikreba adu mi gi maral se maran leirasu leitrasu maran ma se putho na bohonaraga makal gi maran se ko kharama maran ma se manufacture tawni kharama maran su leiramba ye genuinely ko mi oi bai se lan gano habi yade ai punsi da ise kanam da landri ngasi bokta lalaktri hairagadi haibu poto ai chumde na lawi maram di macha achouba lanbagi degree pi amba ya adubo aran ba soiba dum tawiba aduna kanagumam da kupna yenga ko yingsillaga magi punsida aina maral khra siraga maunda yetna bo honage habese maral adum puthokpa yagani akhoi se miyoi ba ngaktani ko aduna hariba miyoi khara leiriba sigumlaba miyoi se mingone yecheraga nuaiba mase yelakani aduna asigumba misisu kai hatare past ki life tegi laga I pusida yele asigumba misini maruina yet is maruina aise mi haijare ko ngasagi job to su be yai ai mamangi generation degi lakpa habit khra ai behavior khra le ram yai yamna kai hatare khatok pa yadaba behavior ai puside lapna chalu ai suja chalu yadaba yamna hanjan honar su chalu yadaba technique soidan le ramuni solution soidan le ramuni adubu adugumba makhalgi behavior ai punsida mo haire mari mata da mo haire job da mo haire ko aduna asiguma missing sina ai solution final solution da ne usi lagto asiguma missing sina ai punsida yet abakanda ai karam haina dil tawni aduna matang se in haija doise yet li bagi magi degree se ekhoi yengje tare ko matang sida ahan bada magi degree se kariumba adum ma adum khra yelaga ingonda kitang kokchi aga nungai ba ingonda kokchi halaga ingonda kitang yel halaga disturb fit lo laga nungai makhani oi tar deba ingonda aigi punsida mana yeli baduna kariguma yamna impact yamna negative oi ba impact natraga ingonda yam solve problem o hendragadi punsida
yamna important obe skill lama lay sigi skill se matang do sijina bai da katai the skill of ignoring others mana tawdi do ignore tawra ga chatpiu ai haiba posak tuna ko engonda yam kanna problem oiba natragadi tawjasanu magi matam manghan jarini ai isagi punsigi thauda isagi manglam chatta isagi ithaudangda punsigi karma tawda phaba karma tawda focus tawbiu ko asi tawna chatpagi process su lei si deeper oina kanagumna discuss tawbining lagadi ai adum tongan session lawrasu kesu kaide ado ina haijaning is isagi thaudu focus to be ignore to be over ignore to bagi process to learn to be skill do ngasi ai ignore to bagi step mari manga so edum haijage ignore say actually ekhoi gi body da karam haini install to ba yai to khoi mind amasung body da karam haina mingon da ignore to ba kai gum matam da ignore to ba se yam why ba aingon da mina warm haire ba ai khangi ba si po se ai ignore to re ngon da fai se adu ba ignore to ba se ngam da ba haitar aduna adu do kari gumba ignore haiba mana piriba disturbance to passina piriba disturbance in karigumba ai punsida jam chawna impact thoktragadi jam chawna problem tholoi do boi regadi ignore to butamse sina step ani subani ko han bagi step taina full and final to biram bra haibu ko clearance lorok pra certificate lorok pra ani subada ina haijari se ignore to karigumba piriba disturbance na karigumba yamna chawna natragadi ignore to third ignore tawba yadaba lei cross of salakpa hanjin hanjin lei cross of salakpa ko aina khangjaba level da ngamjaba level da aina yam politely mi gi thamoi kahendana mangonda bhap tanaba process maya maina tawjarakba matung dasu mahangna ingonda adumati yelare pasna adumati yelare ai maru ina sim relation do ina base tawraga hangakpanina ai relation da base oraga maru ina focus tawjake ko karigumba past ta lairiba miyo edu natraga past ki job su ibi yai mawangi company dra ingonda laga hanjin hanjin ingonda yetlare aigi thabak tawjari sida ko ado ingonda problem ama oireba aigi reputation mangak toreba ai thabak tawbang amaktre concentration kaireba man toribagi disturb toribagi degree se dumati gu wangeba natra relation da harga past ta lairamba miyo esina ingonda numi khuding yelare thau shuba ya handre aigi ijat mangak toreba aigi present ta kairak toreba adudi kari tawba yai matang sida respond tawbi de kata respond react nate ko reaction nate ko mana ngase ngunda wam hai isu chalaga onjan da ko koi gi sorok ta sani huiani khak unaba kan da masu go khong ne masu go khong ne kari no purpose kaim khang ponte ko khong ne pangkhong khong na bado aina aise mayam sumain tawina haibana ai huiga compare tawjabana chade ko I just example oina haijabani react tawbana taba mana si saure ai se to saujanba mana kupang tha isu thajanba adu nati adu de aiga maga kheneri se kari respond to haibadi mana tawre se kari no kadai de bhok no ma se kari gi no tawri se haiba mayam se loina ina ko po kan tawraga ina khanga ma matung da maunda respond to ba maunda action gar lo ba action se magi thabak to lepkina ba magi disturbance lepkina ba ai action kar de daga tare du action do low do ba yadre matang badi action se lobo kanda posak ahum ga posak ani ahum kha mind da thambiu ahan bada yaringai daka tabadagi hena thabak to tobiganu maramdi aduna maram oraga conflict create tor ba yai daka taba ko limit to level do du phokta ai action do lobiu khantharaga lobiu expert tanabiu expert tanadana sigi action si lobigan maramdi complication lakpa yai thamoi gi mari leirambani natraga job ki relation leirambani si kariguma tamda igi mind su pang ki bajai thamoi si su emotional loirakpana maram moiraga igi mind thabak tok ta bajai ina to dori by action do asing bo makal gi action ori da bashai maram aduna expert am thambiu isa se adumati qualified oba mioi oiraga su expert amagi help lobiu ahamada ani subada illegal oiba thabak tobiganu law na yadaba thabak tobiganu ai action loba kanda logi wangma lansan biganu ai no problem da tarak pa jai isa problem da tarak pa jai law na yadaba thabak tobiganu third ta unethical oiba thabak tobiganu unethical haibadi oiba chumbodo ina laithoga twist tawraga
achumba sahalaga mibu minamba adumba thabak tobigino hariba pot ahumse karigumba kahatare aina ningsingaga ai ahambada ai se react tobigano khantharaga respond tobiu expert ama tanabiu duidamakta expert yaudana sigi action se lobigano isai tomdana tobigano soigani soibai chance yam wange second day haje se legal oida thabak tobigano loan yada thabak tobigano third hari se unethical oida thabak tobigano hariba pot home se karigumba aina ningsingaga consider tawraga aina gyan tana phajana respond tawragadi darkar taba level du bokta aina karigumba respond tawragadi hariba disturbance adugi kolpa dudagi tholpa ngomani haiba se pot home se tawba kan do ai 99.9% pot home se ensure tawragadi 99.9% any past ki situation na present ta karigumba interfere tawrpa matamda ai presence the yetlaraba matamda hariba yetlaraba condition do aina samthoga inthokraga leigi wangmoda inthokraga wal kharaga ai punsi do clean tawraga mamang na setpa yagani any comments later so any suggestions later so haibiro aina haijariba mayam se adumna kari feel tawbiba any suggestions later so suggestions to share tawbiro haijaningi ado ai last ko just bonus oina waham da thamjaramgi ꯑꯩꯈꯣꯏꯒꯤ ꯏꯒꯅꯣꯔ ꯇꯧꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯪꯉꯦꯕ ꯏꯒꯅꯣꯔ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯕꯠ ꯍꯥꯎ ꯇꯨ ꯏꯒꯅꯣꯔ ꯃꯇꯥꯡꯗ ꯏꯒꯅꯣꯔ ꯇꯧꯕ ꯉꯝꯗꯕ ꯃꯇꯥꯡ ꯌꯥꯎꯋꯦꯀꯣ ꯑꯗꯣꯝ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯣꯝ ꯐꯤꯜ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯣꯝ ꯁꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁ ꯇꯧꯕꯁꯦ ꯄꯥꯝꯕꯤꯕ꯭ꯔꯥ ꯏꯒꯅꯣꯔ ꯇꯧꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯏꯒꯅꯣꯔ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯁ꯭ꯀꯤꯜꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯁꯝꯅ ꯁ꯭ꯇꯦꯞ 5 ꯑꯩ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩꯌꯦꯕ ꯍꯦꯕꯤꯠ ꯑꯃ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯅ ꯋꯥꯝ ꯍꯥꯏꯔꯗꯤ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯈꯨꯝꯕ ꯑꯩꯉꯣꯟꯗ ꯃꯤꯅ ꯑꯦꯛꯁꯟ ꯑꯃ ꯂꯧꯔꯗꯤ ꯑꯩꯅ ꯔꯤꯌꯦꯛꯁꯟ ꯑꯃ ꯁꯠ ꯂꯥꯎꯅ ꯇꯧꯕ ꯃꯁꯤꯁꯤꯅ ꯑꯐꯕ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯨꯔꯛꯇꯦꯕ ꯃꯔꯝꯗꯤ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯔꯤꯌꯦꯛ ꯇꯧꯔꯤꯗꯣ ꯑꯩꯅ ꯁꯠ ꯂꯥꯎꯅ ꯑꯃ ꯈꯨꯝꯖꯜꯂꯤꯗꯣ ꯃꯗꯣ ꯈꯟꯊꯔꯒ ꯇꯧꯕ ꯔꯤꯄ꯭ꯂꯥꯏ ꯅꯠꯇꯦꯕ ꯃꯗꯣ ꯃꯣꯃꯦꯟꯇꯔꯤ ꯔꯤꯌꯦꯛꯁꯟꯅꯦꯕ ꯃꯣꯃꯦꯟꯇꯔꯤ ꯔꯤꯌꯦꯛꯁꯟꯁꯦ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯁꯤꯖꯤꯟꯅꯔꯒ ꯀꯣꯛ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯔꯤꯌꯦꯛꯁꯟ ꯑꯃꯠꯇ ꯅꯠꯇꯦꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝꯗ ꯅꯨꯡꯉꯥꯏꯇꯕ ꯁꯤꯆꯨꯋꯦꯁꯟꯗ ꯀꯣ ꯃꯌꯥꯝ ꯂꯪꯁꯤꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏꯕ ꯋꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩ ꯊꯃꯣꯏ ꯁꯣꯛꯄ ꯍꯔꯥꯎꯕꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯎꯅꯤꯡꯕꯗꯕꯨ ꯑꯣꯏꯔꯣ ꯀꯞꯅꯤꯡꯕꯗꯕꯨ ꯑꯣꯏꯔꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕꯗꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯐꯤꯂꯤꯡꯗꯣ ꯑꯗꯨ ꯅꯠꯇꯕ ꯈꯤꯇꯪ ꯃꯗꯨꯒꯤ ꯂꯩꯊꯣꯛꯄꯁꯦ ꯍꯔꯥꯎꯕꯁꯨ ꯆꯤꯡꯉꯤꯀꯣ ꯁꯥꯎꯅꯤꯡꯕꯁꯨ ꯆꯤꯡꯉꯤꯀꯣ ꯅꯨꯡꯉꯥꯏꯇꯕꯁꯨ ꯆꯤꯡꯉꯤꯀꯣ ꯑꯦꯅꯤ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯐꯥꯎꯕ ꯐꯤꯂꯤꯡꯗꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯠꯀꯦ ꯑꯣꯏꯕ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯋꯥꯡꯃ ꯑꯣꯏꯕ ꯀꯣ ꯑꯗꯨꯒꯤ ꯕꯥꯎꯟꯗꯔꯤꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯐꯤꯂꯤꯡ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯍꯟꯕ ꯃꯤ ꯑꯃꯅ ꯋꯥꯍꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯟ ꯑꯃ ꯂꯧꯔꯗꯤꯕ ꯄꯣꯖ ꯇꯧꯕꯤꯌꯨ ꯁꯠ ꯂꯥꯎꯅ ꯔꯤꯌꯦꯛ ꯇꯧꯒꯅꯨ ꯀꯔꯤꯅꯣ ꯍꯥꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯇꯨꯡꯗ ꯈꯟꯊꯔꯒ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯄ ꯌꯥꯏꯕ ꯁꯥꯎꯅꯤꯡꯕꯗꯣ ꯐꯗ꯭ꯔꯤꯐꯥꯎ ꯀꯔꯤꯝ ꯔꯦꯁꯄꯣꯟ ꯇꯧꯕꯤꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯥꯟꯗ ꯃꯤꯗꯨꯅ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯉꯝꯗꯣꯏꯅꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯛꯇꯣꯏꯅꯤ ꯑꯩꯅ ꯁꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯔꯤꯌꯦꯛꯁꯟ ꯇꯧꯔꯨꯔꯕ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯨ ꯑꯩ ꯈꯨꯠꯇꯒꯤꯅꯦ ꯃꯤꯗꯨꯗ ꯍꯦꯟ ꯑꯣꯚꯔ ꯇꯧꯈ꯭ꯔꯅꯤ ꯄꯥꯋꯔꯗꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯣꯖ ꯇꯧꯔꯒ ꯂꯩꯈ꯭ꯔꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯄꯣꯖ ꯇꯧꯔꯒ ꯔꯤꯌꯦꯛꯁꯟ ꯇꯧꯕꯤꯌꯨ ꯁꯤꯁꯤꯅꯅꯦ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯐꯥꯔꯁ ꯁ꯭ꯇꯦꯞꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯅꯤꯁꯨꯕꯗ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯥꯎꯔꯤꯕ ꯐꯤꯂꯤꯡꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯦꯝꯄꯣꯔꯔꯤꯅꯤ ꯄꯔꯃꯅꯦꯟ ꯑꯃꯠꯇ ꯂꯩꯔꯣꯏ ꯂꯥꯏꯐꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯌꯨꯅꯤꯚꯔꯁꯁꯤꯗ ꯄꯔꯃꯅꯦꯟ ꯍꯥꯏꯕ ꯄꯣꯠ ꯑꯃꯐꯥꯎ ꯂꯩꯇꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯁꯨ ꯅꯣꯡꯃ ꯂꯣꯏꯈꯤꯅꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯗꯦ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕꯁꯦ ꯑꯣꯏꯔꯛꯏꯅꯤ ꯅꯣꯡꯃꯁꯨ ꯂꯣꯏꯈꯤꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯁꯤꯈꯤꯒꯅꯤ ꯔꯤꯂꯦꯁꯟ ꯃꯌꯥꯝꯁꯦ ꯅꯣꯡꯃ ꯂꯣꯏꯈꯤꯒꯅꯤ ꯑꯩꯒꯤ ꯉꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯔꯤꯂꯦꯁꯟ ꯃꯌꯥꯝꯁꯦ ꯆꯍꯤ 10 ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯣꯕ ꯔꯤꯂꯦꯁꯟ ꯀꯌꯥ ꯂꯩꯒꯦꯅ ꯂꯣꯏꯕ ꯅꯥꯏꯌꯦꯕ ꯇꯥꯏꯕꯪꯄꯥꯟꯗ ꯑꯦꯛꯖꯤꯁ ꯇꯧꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯅꯣꯡꯃ ꯂꯣꯏꯕ ꯅꯥꯏꯒꯅꯦꯕ ꯑꯩꯒꯤ ꯏꯃꯣꯁꯟꯗ ꯐꯥꯎꯔꯤꯕꯁꯤꯁꯨ ꯂꯣꯏꯕ ꯅꯥꯏꯒꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏꯔꯤꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯃꯗꯨ ꯄꯥꯊꯔꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯃꯣꯁꯟ ꯋꯥꯠ ꯑꯦꯚꯔ ꯐꯥꯎꯔꯤꯕ ꯏꯃꯣꯁꯟꯗꯣ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯄꯦꯟꯐꯨꯜ ꯑꯣꯏꯔꯤꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯃꯗꯨ ꯄꯥꯊꯔꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯃꯣꯁꯟꯗꯣ
impact ohen biganu madudo case amane lobyo case haiba taragadi doctor na na bama lane bakanda ko operation of the lane bakanda ko mark se subject amane khalleba case amane khallaga kai ni magi di posak amane badu maduda karigumba mi aina mi gi punsi da kai ni ai hairaga ma emotion da karigumba feel to hollaga mi gi punsi da thang na lane ba kano na seizure na kak pa haise ai heta tawraga try tawraga yingse ai ngamoy ai thamoi da nuai ta phawni arumbam phawni khutchi ngamoy ba khutchi nikkani ba ado doctor du di niktis re kai niktri se kari no train to ba ini ba magi thamoi du da train to re ba ina kai pose kai ba se life amani khangi ba chummi ba ai life tong hak side ta thamgi se ba ai je case amani subject amani hai ba do adu makhoi da practice to hole moi practice tara do ipotu da moi se ignite oi gre moi gi thamoi da emotion da kan gre ado loina tamba punsi da sisu skill amani ba punsi da any skill se tamba yai hairaga kana su polakti ana tamba se punsi da dumati darkar oi aduna aingoda for ba emotion ng haktang ne at case amana na khanbiyo ba dui mo ta critically khanbiyo wakan khandabiyo logically sida kari gino man tawri se kari gino kai tor ba yai ado understanding you utpa yabra matang sida ko aduna salona ina kari gumbai thamoi se nuai tre su jalong chong chan taragadi madu gi do di nantre aduna ai isa se gi emotion se separate tawraga hariba emotion do case amoina subject amoina khanbiyo adu matung da wakhan thokani kamaina respond tawni hai ignore tawbagi step ngatani ko ignore hai se ignore hai nei lai na hairam bawani sigi step sing ni su research base ni na haijari se ko du matung da sorry ignore tawbagi yam chawba pangan namana kaino da ai punsigi purpose nathaga gi values ma se engon da sumaina yamna ngange ba machin se am kalle ba yam adum kallaga leba mi se engon da attack taw do ba ai si karamba type ki mi no isana khangbiyo ai gi values karino ai di mi ga onjinaraga awai okhum to ba se ai gi habit na te ba ai any situation da su to roe ba se ai habit na mani ba for example ai bro Thockchom gi habit na te ko hajari se as a normal kind of case when I discuss to jabni ko sit ko example when ai se yamna wangangan da ba maga awai okhum to ba pam da ba mi oi mo itaragadi ma to jasno ai kari gi to no se ai value na drive to re ni ko adai amana ai punsi da purpose se karino ai punsi gi purpose sina luba hembra maga onsina leibna luba hembra se ina khalak pa kanda ko ai gi purpose ma define tawraga punsi da ai goal am lai jata ra diba aduna so help tawe atopa pot ignore tawda aduna yamna chawna gi ignore tawe powerful loiba adugumba support amani punsi da purpose amana vision amana drive tawriba mi do taibang pan da thoi ba thodo ayamba se ma ignore to ngami maunda karim ta duna nungai da faure adune hena maunda shanti fangjagani nungai ba fangani and last time kai ha ga hata da fifth oibase kai no hai kanda consequence kan view aina reaction to ru kanda ko sina ngonda kana gadra natraga ngonda manghan gadra aingon kanaroi da potu da ngon manghang do potu ai chongchan du da aina aigi matam energy changhan doi kari gino hai ba pot manga se kari gumba step manga se kari gumba ina discuss taw kan aina isana isabu aina realize taw hanjaba kan da ko ai ignore to bagi pangan se tam na ai hingala kani ba ha ma dai hai se kaina da mim na kari gumba ingon da nuai da ba thabak natraga nuai da wakan feel to holak pa matam da ai se react away mo ta pause to biu second da ina hai se behavior do emotion do isadagi separate tawraga kok si sinaraga wakan khantha view ko daidi okay third ta ama ai aponam si thawre emotional boundary um khabiu emotional boundary khabai se posak khuding mak mi khuding mak share do biganu ko ai sibokti chatpa jai mi sina sibokti hinjala pa jai do isana jamna smart oina jamna positive oina boundary um khabiu adai matungda isagi values isagi purpose vision da focus tawraga leibi adai di next aina hygienic se consequence kan bi obo aina si tawraga aingon da mangja doira kana doira
ai punsida manghandoba potuda aina madu chongchaluraga isana problem invite tawdo kem kanti haiba singse ai kok china nei na ba kanda ko ignore to se tam tam na hirakani ba ignore to ba sigi manung da sigi ai no ma yam phajana ignore to bagi ka habit se kamai na skill se kamai develop to woni hai singa si chawak pai kano di bullet points to ina discuss so jafre no mo topic amada discuss so jage masini ngasigi topic ngarang haiba mahakna ngasigi punsida hanna yetlarabada hayengi damakta khongthang karam haina lawgani wahang hangbirakli ba natraga hangbirakli bi miyo du thagachari masigi yam important oiraba koi punsigi situation kaya masina discuss tawbada dimension kaya discuss tawbada horizon se hangdok pira aba expand to be broaden ohen birakpa adugum laba light ama adugum laba maira ama chukhat piramba wahang asi hangbiraga masigi damakta bro Thockchomna wahang hangbirakli bi natraga hangbirakli ba ai ming panjara roige mahakpu thagachari viewer du thagachari plus aina ngasi discuss tawjakriba points singsi aina research sagi phangjarakpa basis kai kai tare elements kaya aina khonjin jaraga ai sagi oiba chamba language tai maron da share tawjabani an edited oi mong da asoyangam natraga pamdaba kari mutho ko yaraga su ai hapungak piu ai kanam tagi punsida personally attempt toraga natraga relate tawjaraga haijabanate adugum laba isagi punsida thokpa situation amaga manaba yaraga su maduda personally lobi ganu ai kanamta da si address tawjabana sade hangbiragli ba question adugi answer adu ai hana khangjaba mong da ai haki leijariba ai pusida collection tawjarakpa ai haki knowledge kara dagina share tawjabani research based oiba adu masina koi ki pusida past na present ta interfere torakpa situation lakpa kanda khara makhaidi better way da khara singni handle tawbada mating machak masam to su pangani haibase ai ge che pathajabani aduga loisilikpata ina haijaningi se yaragadi ehaki Facebook page amasung YouTube channel asi subscribe to view Facebook page asi da follow to view so that aina aihagna share to rokpai any videos natraga any other contents share to jarakda miss to dana bai damte alert lakpai damta aihagna mayam prungta promise to jari madudi aihagna share to jaba agi page natraga YouTube channel da aina share to jaba any kind of short videos long videos medium size videos khuding makta contents khuding makta karam haina Wahanthok Leiba Punsi ama hingba yagani how to live a life with meaning natraga how to succeed in life by design punsida success oibagi lambi ado design karam haina tawni karam haina execute tawgani haibagi matang da support tawba ko mamang da progress tawba yaba dum laba help tawba machak natraga wisdom natraga tips masam to isu carry tawgani haibase proven noiba technique khara su carry tawgani haibase haki promise ni amasung ayaki channel sing amasung Wahanthok Leiba Punsi live show series amasung bookflix live hariba platform sing si ngasigi mirol tungi mirol na makogi punsida meaningful oiba life ama hingba amadi makogi punsida success achieve tobagi damakta mating oiba mentorship amasung guidance phanghanba yaba dugumlaba platform ma ihagna semjabani hairi base channel ama hangjabanate aina natraga reel khara natraga live khara adum ai tawbanate tawjabanate masi movement amani ayaki movement how to succeed in life by design hariba movement se aigi life ki last breath fawai tawjaraga sachagani ayaki punsigi haurakpham dagi aina ngasi hokta lakchariba remote village amada yamna nungsiba yamna phajaba adubu struggle na thalaba adumlaba fiham dudagi aigi financial situations yamna weak oiba poor oiba at the same time punsida mai pakpagi recipe amata yaudraba punsida fail oibagi recipe kayatana koisilaga haurakpa punsiduna ngasi bapa ai lakchariba lambi sida aigi thengnajarakpa aigi struggles mayam ayagna fail oikiba ayagna hanna punsida awaba nangkiba chaiting pangkiba
mentor amadi guidance leiraktabana maram oiduna agi punsida mentor natraga guidance pibinable mi leiraktabana maram oiduna kayara punsida fail oikiba kayara punsida depression da taruba punsi baba loisal lagena khan kiba mikup kaya yaw kiba adugulba journey dudage hagna hanba leitena honajaraga aina ngasi bhau lakchaba ko mayamna aibu support obirakpa igi team members aigi well wishers amasung universe na ingonda asirwad pibirakpa igi parents maruina makoina pibiramba fire aigi thamoida yawba adugumla bai punsida mi moigedawni haiba adugumba maira ma igi baba mama na chukat piramba ngasi makoidi leihidre mathakta gi aibu yengbiranguni haiba thajai miyangwi seba tawba ngamjage ne khanjai makoina asirwad pibirakane hena thajai ado adugumla bai igi lambi sida aina phangpa chai theng kaya do ko aise feel loiraga punsi se marakta khangu thangta lotion ba yabagi film su mayam oirure adubu somehow aina hona jarakpa mayam mahausa na ibu thaujan birakpa mayam na thaujan bibadegi maram oiraga ainga si bhau laksari hai bai gi journey sida ai corporate vice president fa boijaramba dai aina worldwide successful oiraba mioi kaya entrepreneurs kaya aina interaction tawjarakpa more than 1 lakh businessmen and businesswomen mayam ga thabak to manager pa ihang mentorship pirakpa over 4000 employees ihagna ko job career professionals aina work to jarakpa over 5000 courses aina tamjarakpa ko company na mating pangpana amasung ihang tamjarakpada over rupees 5.5 crores tagi henba courses sing aigi academic like tambaluraba matung da tamjarakpa ko adagi adugma training kya tawjarakpa sigi journey sida ina phangjarakpa khara se ai polak pakanda kari pura lakpanati siberasu kari su pura ga sakhi dawnati hinjeringe matam sida aina I phangjari ba igi knowledge khara sidi kari gumba ina share toraga amasung miyoiba kaya dagi success oiraba miyoiba kaya dagi knowledge se hojik so dum tam sinjaraga aigi platform sida ado available hanba kanda ai hagna punsida thengna jaragliba pain kaya do ngasigi miron amadi tungi miron na phangdana makoi gi punsida success oibagi lambida accelerate to bangambado adugi lambida ina ngamjaba ai hona jagena khanjai aigi last breath fawa ai student da moina hingjagana ai expert amani natraga yamna khange na khanjade ai tamsin ba lepsade hoji hoji su aigi mentors kya dege ai tamjari ko ado aigi last breath fawa tamjagani punsi da karam haina how to succeed in life by design how to live a meaningful life how to succeed in life with meaning haibasigi best student amoina aigi last breath fawa hingjage haibado isana isabu I promise taujai at the same time asigi platform sida tungi generation ngasigi generation da ko makoida help oiba kana ba masak amato isu phangan badumba platform ma adumba movement number sagat saba ehaki asigulaba vision asida chamlaba vision asida aingonda kaisu ego lejade ai yamna humble loina tawjabani leimai da lerga tawjabani ai se ai gi side contribution giving back to the society ni tawjari se ko sidagi ai hanna sidagi return ai expect tawjade adu kanamgi pusida kari bakara kana ba fangragadi soidana maduna ai pusida fulfillment haibado oigani haibase ai gi kaya tare ai gi thamoi da leijai yam chena leijai aduna hairiba movement asida mayam support to biu meeting masa khudikmak पृथ्वी एनी कॉर्नर लेरिबा मैती मसा खुदिंगमक मणिपुर दसु ओइसनु नॉर्थ ईस्ट दसु ओइसनु असम दसु ओइसनु त्रिपुरा दसु ओइसनु इंडिया दसु ओइसनु एनी वर्ल्ड गेनी मफम द लेबा मैती मसा खुदिंगमक हाइरिबा प्लेटफॉर्म असिगे खानाबा खरत ओइसु फंगनबदा मयाम दगी मतेंग निजरी मयामना सिगी इन्फॉर्मेशन से यारेंगे खंगना चानाबा मैती मसा खुदिंगमक शेयर तो बियो हाइबसे ब्रो थोकचोम gi माइके दगी नोल न थमजबा रिक्वेस्ट तमनी मसी हाइजरगा ngasigi session asi loisanjanabagi yathang nijari nungaina lebiu success ona lebiu thank you so much see you soon thank you bye bye